Ukraine President bu Mamang Chayolda Ahumlak Hatnaba Hotnabadagi Hinghoukhi report. Mamang Chayoldagi Hona Russia na landaba houkibadagi Ukraine gi President Volodymyr Zelensky bu Ahumlak hanna atamnana Hatnaba Hotnabadagi mahak Hinghoukhi haina report singna phongdorokle. Mahak bu hananaba khuzil thawrang chatharamba sing adu Ukrainian official singna madu khanglaba matung alert tawbadagi nantho hobani haire. Report sing aduna makha taribadi tongan ba assassination loop ani tharaktuna Ukraine President bu Hatnaba honaribase Wagner Group amasung Chechen lalhoba sing ni haire. Washington Post ki matungina Russia gi Federal Security Council FSB na Ukrainian singdam Kedirovite unit amagi matangda pau pirakhi hairiba unit adu Chechen Special Allied Forcing ne Makoy singbu Zelensky Hatnaba tharakhi haire. Ukraine gi National Security amadi Defense Council ge makok Alexei Danilong na haikibada President bu Hatnaba unit sing adu loina mang takhan khre haire. Chechen Special Forcing na Ukraine gi konung kip manak tahat khibani haire. Imunai mutanaba lana sibu yauba pamdaba Russia ge FSB na makoyda pau piraktuna hairiba assassination gi thawong sing adu khangba ngamkhibani haire. Akaknaba pau sing adu FSB gi manungda laiba anti-war element singna haidorokpani haire. Wagner mercenary singna matau karamna makhoi gi thawong bu Ukrainian singna chapchana khangba ngamkhibano haibagi matangda wafam kaya phongdorokhi. Source of information pandaba awang bathaki official amana phongdorokhibada mahakna Zelensky gi security team da US na Ukraine da lan haurakpa matamda Zelensky bu lawthokna bahonakhi adubu mahak masana yakhide. Mahakna lawkiba wareba adubu France yauna laiba kayana thagatnakhi. French President Emmanuel Macron na mahaki laibak tapiba paugzelda Zelensky bu ikai khumnaba ningtamba masung thaunagi masakni haina singthakhi. Zelensky na phongdokhibada Russia na landarakpa matamda number 1 target oiribasi mahakni haikhi. Lan loisinba pamlabade Russian President Vladimir Putin ga wari sanaduna loisinba khaktana ngamgani haikhi. Ukraine na surrender tawragani haina khanba singdi makoina Ukraine gi maramda karisu khangba nate haibase chumlagani haina Putin da piba paugzel amagumna mahakna phongdokhe. Ukraine na Russia gi advance oiraba Su-34 jet kapthakre. Ukraine na Russia gi advance oiraba Sukhoi Su-34 light bomber ama kapthakre haina official report amagi matungina phongdokle. Ukraine gi general staff ki maikei dagi phongdokhibada Russia gi Su-34 bomber adu Joint Force Air Defense Unit amana Bolnovka town da kapthakibane. Plane aduge pilot aduna civilian population singda yamna minungsi khangdana bombing chatharakhe amade city adugi infrastructure kaya amasu mangan takhankhe. Russia gi Su-34 bomber ase Syria da soknariba land su paksana sizinaribane. Asia gi air superiority fighter plane oiriba Su-27 ge Varas modified tauraga Su-34 bomber asi sakhibane. Hairiba bomber makhal asina sana nongthaktagi laimai tamna kapthaba yaraba bomb amade missile sing palle loina na low level flying gi damakta advanced electronic yaure. Su-34 bomber asina Su-27 family digi de tonganba makhal ama haibadu oire. Bomber makhal ase size chauba amade lumbagi sangsu heli haire. Media report kharanadi Russia na Ukraine da landari basida Su-34 bomber asi sizinade haina claim tauribane. Adubu February 19 Ukraine gi Kharkiv ta ihan hanba oina Su-34 bomber sing ase ukhi haire. Yumsa kaisa numitta Kharkiv ki manak nakpa mafamda Su-34 adu kapthakibani haina claim tawkhe. Ukraine gi military nadi wafam asigi matangda chapchana confirm tawba leitre. Sagolsel numit ke angan ba yukta Ukraine gi military Russia gi atopa warplane Su-30 fighter plane ama capital Kyiv ki manak nakpada laiba irpin da kapthakre hairibane. Ukraine gi military na laukhthokiba wafam amadade Russia na Ukraine da landa salakhiba asidagi sikhiba lanmi masing ase lising mapan sure claim tawre. Aduga tank chaniga taraga taret amadi armor vehicle chamapan lom abangata thokhan khre haire. Japan na Ukraine da defense ki polam sing mateng pangadaure
Russia-ga lan soknabada mateng oinaba Ukraine-da Japan na nongmay maru changdaba fizol-sing helmet amasung atay defense ki mari lainaba polam-sing thagadawre lan soknariba laibak-sing da defense ki polam-sing pisindanaba wakhalol ama ngaktuna lakpa Japan na handag thoklagriba khongthang asi atangba nei National Security Council na phirep ama lawraba matung defense polam-sing thadaba amasung atay akupa-sing aroibo ina warep lawbani haina Chief Cabinet Secretary Hirokazu Matsuno na irai numita paumi-sing da phongdokhe nongmay maru changdaba phizol helmet zen kaloina na generator chana thaknaba polam ningthamgi firol amasung hidak langthak-sing self defense force aircraft na thingani haina Matsuno na phongdokhe Ukraine da landa khibagi matung Russia dagi India na lapthokani haina US na thajaba thamle Russia na Ukraine da landa khiba New Delhi na hujik phauba condemn tawdaba dugi matung India gi maruoiba arms supplier oiriba Russia dagi India na masamak lapthokna laigani haibase United States na sa tawri haina yumcha kaisa numita phongdokre hanagi contract amagi makhada Russia dagi surface to air missile sing adu lawnaba New Delhi da komthokpa ama Washington na pibagi matangda warep ama hujik lawdrabasu Moscow dagi Achoba defense equipment laiba laibak singgidamak Russian bank singgi mathakta anoba US sanction singna hena khudong thian gani haina US department amana phongdokre Operation Ganga Ukraine dagi Indian sing flight marifuda puthoklakane Minister kunga marina airport singda okane Russia gi lan marakta Ukraine gi maruiba nuclear plant mai chakre lanmi ahum sikre Russia na bom thadabadagi mai hauduna Ukraine da laiba Europe ki khwaidagi chawba nuclear plant da chakpa mai muthatle haina irai numita Ukraine gi authority singna phongdokre amasung maphamdu Russia gi force singna khudum chankre Russia Ukraine crisis ki UN Human Rights Council da bot launa bada India saruk yakhidre Russia na Ukraine da landari basigi matangda Independent International Commission of Inquiry athubagi oina lingna bagi warep launa ba UN Human Rights Council ki bot launa bada India saruk yakhidre Ukraine da thokliba human crisis ki hauzik oiriba phibam asigi matangda draft resolution ama launa ba member council nifuga taret na bot thadana khi maduda member kuntraga ni thoina draft resolution adugi favor the bot pi khi India China Pakistan Sudan amasung Venezuela yauna member taraga humdoina absent oi khi Russia amasung Eritrea na madugi mayokta laikhi Ukraine wathoka mari lainana 15 National Security Council amasung 193 Member General Assembly da bot launa badasu India saruk yakhide Chayolda sida pangthokiba UN General Assembly na Russia na Ukraine gi territory da lairiba makhoi gi military forcing condition amata yaudana amadi mapung phana lauthokadabani haiba demand da bot launa khibane maduda member chamaga nifumathoina demand aduda sawgatuna bot pikhi mangana masigi mayokta laikhi India yauna laiba kuntraga mangana bot launa baduda yaukhide bot launa baduda India na saruk yakhidabagi matangda UN da Indian envoy oidiba TS Tirumurti na hiramasigi matangda India gi oiba opinion da mayek sengna thamkhe Prime Minister Narendra Modi na Russia gi President Putin ga wari sanakiba wafam adu palladuna India gi maikaidagi violence amasung hostile gi oiba thawongsing khudakta lepkadabani haikhe amaromda Ukraine da akanba lan soknariba sina maram oiraga laibak adudagi senthoroklaga yumthangnariba Romania amasung Hungary da changjafam lawduna lairiba Indian mahairoi Chatruka Kuntra Operation Ganga gi makada ngarang Indian Air Force ke C-17 aircraft ta purakre Indian Air Force ke plane sing adu na mahairoi sing adu ngahan athengba amasung ngarang ayok Romania amasung Hungary dagi purakhibani haire Aroibada tabi di bapum namakpu thagatchari